mayambu ahanba maktada Helly Maisnamna taramna okchabaga loinana khurumjari. Mayamda tahanjariba wari asigi mami Rajkumar Amadi Ngayonbi. Wari asigi mari suba amadi aroiba saruk. Wari asibu ibirakpana Chanu Leima. Wari asi mayam punna taminarasi. Machindasu sontangnana mamabu kausarei. Sakhenbi masado haifet non thaduna thoibigi manakta yamna nakna changsinduna hairei. Thoibi, tayingbi, aina karigi khangloi. Nangi maramda ay pomna makhangi. Nang tayingbi ni haib. Aina nangbu khangba mikupta aina kayam ngaki. Nang na hingduna layramba asida adubu nangi awaba matam loidri haiduna. Ishor mahaknasu aigi awaba ubiraduna nangbu hinghalambani. Haujikti nangna waba singada imit pena yengani. Asi haiduna nukmi tawrami. Amuksu tayingbida mamit khana yenglaga makha samtharei. Nangna aibu mamang thakta ikaiba pikibagi laman aina ikut pena singani. Madunani aina nangbu nasak khangna hatana thamlibasi. Nangna waba aina yengningbagini. Ngasisu nangbu halo. Nangna Rajkumar gidamak kappada ay imit pena yengkini. Maduna aigi apenba haibadu oigani. Wahaisingdo haina thoibi magi makhutta makhong aduna nesilami. Thoibi China du khangba ngamda kanna laurami. Sakhenbi madi thoibi na wana khangba asi uraga mahaksu khakna noklami. Thoibi di China khangba ngamda kaplaklami. Makoktagi isu leptana chentharakli. Sakhenbi su aroiba oina thoibi da usittana yenglamduna thawa sada chatkirami. Thoibi madi maseng marang oina sakhenbi na hairamba pumba tarami. Makutuna makok adudasu jejet paisinjarami. Aduga mamangagi thawdok kharasu mitmangda sangsang urai. Tayingbi harau Chanbi khoida Chanbi bu hawbala ami. Chanbi! Ho Chanbi! Chanbi su imungdagi thoraktuna. Tayingbi, kaino nangna tawraisina nga phaba chatoira? Chatoini. Luhongamdai sida nga phaba chatoiba. Luhongadine chatpa phangaroi. Aduna hauji chathawgena tawbani. Nangsu punna chatminarusena haibala ini. As aidi yararoi. Aikhoi imagi mapamda haujik chatlani. Nga phabado hayeng oina chatlasi. Hayengdi ai thokpa yararoi. Ai dum chatluragi yam kuina su lairoida. Sum nga phadaba kuirena tawbani. As aishu chati chatningbani. Adubu upai leite. Ai chatlukege ko. Hayeng aikhoida ngana lao. Hoi phajana chatluko. Tayingbi Chanbi hoidagi thoraktuna labuk lairiba adomda laklami. Tayingbi chatna masadu ningjing mangjing tawna amuk mayum halasira haiduna khalai. Machinda murum solami. As aibu halasira. Hoida ithantabu kaidawi haige. Nahan khe dum chatlisibu. Asi haiduna moli amuksu tapna chatlami. Asum chatlingai tanjaduna mahaki tungda mi lakpagi samin phanglakpa asida mahaksu kanano khanna sat onthorai. Mahakna onthorakpaga khanghaude mapa chanana nupi amana magi makokta utup amana khangthom thomlakpa. Tayingbi wakhal ingau-ngauna makhut aduna makokta pai makhada tuthaki. Mi chatnabagi tanja lauduna tayingbibu nupi ani ahum changlaktuna tayingbibu phaduna puraklami. Tayingbi maso makok ngawbana henkibana lauba phawba hek ngamjadaba haibadu oirami. Machindadi yamna wana nason pikna solami. Aibong adokbiyo. Nupasing adusi isang irekana chenba turil adugi maya tamna tayingbi mabu puraktuna makhada thamlami. Tanja aduda Jogindro amasung Sakhenbi masu nukmi tawna tayingbi mangda chaplepi. Tayingbi sumaseng marang oina Sakhenbi da yenglaktuna mapita na yamna wana haisarai. Nangmak Sakhenbi masu nukmi tawna karimna na hairai.
ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯍꯜꯂꯤꯕꯁꯦ ꯅꯪ ꯉꯛꯄ ꯐꯥꯎꯕ꯭ꯔꯅꯦ? ꯉꯛꯀꯅꯨ ꯉꯛꯀꯅꯨ. ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯦꯟꯅꯖꯔꯛꯇꯨꯅ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯒꯦ ꯈꯟꯕꯒꯤ ꯗꯟꯗꯤꯅꯤ. ꯑꯩꯅ ꯅꯪꯕꯨ ꯉꯟꯇꯥꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ. ꯑꯃꯨꯛꯁꯨ ꯇꯌꯤꯡꯕꯤꯒꯤ ꯃꯈꯥꯗꯥꯡꯗ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯏꯔꯤꯛ ꯈꯣꯝꯕꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯏꯊꯥꯗ ꯇꯥꯔꯅꯤ. ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯝꯃꯤ. ꯇꯌꯤꯡꯕꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯟꯊꯥꯡꯅꯅ ꯁꯛꯌꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ? ꯇꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯛꯌꯦꯟꯕꯤꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ. ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕꯗ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯁꯛꯌꯦꯟꯕꯤꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ. ꯑꯩ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ. ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯁꯛꯌꯦꯟꯕꯤ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ. ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯈꯪꯈꯤ ꯎꯈꯤꯕ ꯊꯣꯛꯂꯒ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯃꯥ, ꯄꯟꯊꯗꯨꯅ ꯂꯩꯔꯒꯨꯝꯁꯤ. ꯃꯤꯅ ꯎꯔꯒ ꯏꯄꯥ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ. ꯑꯗꯨꯅ ꯇꯧꯒꯗꯕ ꯂꯩꯔꯕ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯇꯧꯁꯤ. ꯃꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯁꯛꯌꯦꯟꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ. ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯁꯛꯌꯦꯟꯕꯤꯒꯤ ꯏꯪꯒꯤꯠ ꯈꯪꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯌꯤꯡꯕꯤ ꯃꯥꯕꯨ ꯏꯁꯤꯡ ꯏꯔꯩ ꯀꯟꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ, ꯁꯤꯔꯁꯅꯨ ꯃꯇꯥꯒꯨꯝ. ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯤꯛ ꯈꯣꯝꯕ ꯃꯥꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯀꯪ ꯀꯪꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ. ꯇꯌꯤꯡꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯔꯥꯖꯀꯨꯃꯥꯔ! ꯃꯆꯥꯅ ꯈꯪꯍꯧꯗ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯉꯥꯟꯕꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ? ꯏꯃꯥ ꯂꯩꯌꯦ, ꯏꯃꯥ ꯁꯤꯗ ꯂꯩꯌꯦ. ꯇꯌꯤꯡꯕꯤ ꯃꯃꯥ ꯉꯥꯟꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯝꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯁꯨ ꯉꯥꯡꯂꯛꯏ. ꯅꯈꯣꯏ ꯀꯅꯥꯅꯣ? ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯂꯩꯁꯦꯝꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯛꯏ. ꯃꯆꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯅꯪ ꯇꯥꯆꯧꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯇꯌꯤꯡꯕꯤ ꯃꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯇꯥꯆꯧ ꯍꯥꯏꯕ? ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯖꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯏꯃꯥ! ꯉꯥꯟꯕꯤ ꯄꯥꯈꯠꯅ ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯌꯤꯡꯕꯤ ꯃꯥꯁꯨ ꯉꯥꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ. ꯉꯥꯟꯕꯤꯁꯨ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯏꯆꯥꯕꯨ ꯀꯗꯥꯏ ꯀꯗꯥꯏꯗ ꯅꯥꯔꯤꯒꯦ? ꯏꯃꯥ ꯌꯦꯡꯒꯤꯁꯦ. ꯑꯃꯨꯛꯁꯨ ꯀꯞꯉꯥꯡ ꯇꯧꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣꯕ ꯁꯤ ꯌꯧꯅ ꯁꯣꯛꯍꯜꯂꯝꯃꯤꯁꯤꯕꯣ? ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯑꯉꯥꯡꯁꯦ ꯃꯀꯣꯛ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯝꯃꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯉꯥꯟꯕꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ. ꯂꯩꯁꯦꯝꯕꯗꯤ ꯃꯆꯜꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯇꯌꯤꯡꯕꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯨ ꯅꯣꯝꯂꯝꯃꯤ. ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅꯁꯨ ꯀꯞꯂꯒ ꯍꯥꯏꯖꯔꯛꯏ. ꯏꯃꯥ, ꯕꯥꯕꯥ, ꯇꯥꯆꯧ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ. ꯑꯩ ꯏꯁꯥꯅ ꯏꯁꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪ. ꯑꯩꯕꯨ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯂꯩꯁꯦꯝꯕ ꯃꯆꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ. ꯏꯆꯜꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ
ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯇꯌꯦꯡꯕꯤ ꯀꯞꯇꯨꯅ ꯃꯕꯨꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗ ꯏꯔꯤꯛ ꯈꯣꯡꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯥ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯩꯁꯦꯝꯕ ꯃꯆꯜꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ? ꯏꯆꯜꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯥꯆꯧ, ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯊꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯂꯩꯁꯦꯝꯕꯅ ꯈꯥꯝꯂꯝꯃꯤ꯫ ꯏꯆꯜꯅ ꯆꯠꯅꯤꯡꯉꯤꯕꯗꯣ ꯏꯕꯨꯡꯒ ꯄꯨꯟꯅ ꯆꯠꯁꯤꯂꯣ꯫ ꯇꯌꯦꯡꯕꯤ ꯃꯥꯁꯨ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯃꯛ ꯌꯥꯔꯝꯃꯤ꯫ ꯇꯌꯦꯡꯕꯤ ꯀꯟꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯂꯨꯆꯤꯡ ꯍꯦꯟꯕꯒ ꯊꯧꯖꯥꯜꯒꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯒ ꯇꯌꯦꯡꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯝꯇ ꯉꯥꯏꯈꯨꯑꯣ꯫ ꯂꯨꯆꯤꯡ ꯍꯦꯟꯕ ꯑꯃꯗꯤ ꯊꯧꯖꯥꯜꯁꯨ ꯉꯛꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯌꯦꯡꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯇꯌꯦꯡꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯏꯔꯤꯛ ꯈꯣꯡꯕ ꯀꯥꯏ ꯂꯩꯈꯤꯒꯦ? ꯃꯥ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯃꯥꯒ ꯎꯅꯒꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕ ꯇꯞꯅ ꯃꯣꯡ ꯍꯥꯗ ꯇꯌꯦꯡꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯀꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯑꯩ ꯃꯥꯒ ꯎꯅꯒꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯍꯥ? ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯧꯖꯤꯛ ꯈꯛꯇ ꯉꯥꯏꯔꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯍꯪꯉꯤꯗꯤ? ꯃꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯒꯦ ꯈꯟꯕꯒꯤꯔꯥ? ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯃꯥꯕꯨ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯅꯠꯇꯦ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ꯫ ꯊꯣꯏꯕꯤ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯕꯨ ꯈꯥꯝꯂꯨ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯪꯈꯤꯒꯦ ꯑꯃꯨꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯇꯌꯦꯡꯕꯤ ꯂꯨꯆꯤꯡ ꯍꯦꯟꯕꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯏꯔꯤꯛ ꯈꯣꯡꯕꯒ ꯎꯅꯕ ꯄꯥꯝꯃꯤ꯫ ꯑꯩ ꯃꯉꯣꯟꯗ ꯉꯥꯡꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯕꯨ ꯃꯥꯒ ꯑꯝꯇ ꯎꯅꯍꯟꯕꯤꯌꯨ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯇꯌꯦꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯂꯥꯛꯑꯣ꯫ ꯑꯩꯒ ꯄꯨꯟꯅ ꯏꯔꯤꯛ ꯈꯣꯡꯕꯕꯨ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯃꯥ ꯂꯝꯕꯤꯗ ꯂꯩꯔꯝꯈꯤꯕ ꯌꯥꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯊꯧꯗꯣꯔꯛꯇꯨꯅ ꯇꯌꯦꯡꯕꯤ ꯃꯥꯕꯨ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯏꯔꯤꯛ ꯈꯣꯡꯕꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯎꯔꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯂꯥꯞꯇꯛꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯁꯒꯣꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯒꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯏꯔꯤꯛ ꯈꯣꯡꯕꯕꯨ ꯀꯧꯔꯤ꯫ ꯏꯔꯤꯛ! ꯏꯔꯤꯛ! ꯇꯌꯦꯡꯕꯤ ꯃꯥꯗꯤ ꯄꯥꯈꯠꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯔꯥꯖꯀꯨꯃꯥꯔ ꯏꯔꯤꯛ ꯈꯣꯡꯕꯕꯨ ꯀꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ! ꯔꯥꯖꯀꯨꯃꯥꯔ! ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯐꯅ ꯁꯥꯡꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯧꯒꯠꯂꯝꯃꯤ꯫ ꯇꯌꯦꯡꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯈꯔ ꯊꯨꯅ ꯊꯧꯎ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯊꯧꯅꯥ ꯑꯔꯣꯏꯕ ꯄꯨꯊꯣꯛꯇꯨꯅ ꯍꯦꯟꯅ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯒꯠꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯈꯥꯝꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕ ꯑꯃꯗꯤ ꯇꯌꯦꯡꯕꯤꯁꯨ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯏ ꯇꯍꯥ ꯇꯍꯥ ꯇꯧꯅ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯁꯨ ꯏꯔꯤꯛ ꯈꯣꯡꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯌꯦꯡꯕꯤ ꯀꯞꯅ ꯀꯞꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯔꯤꯛ ꯈꯣꯡꯕ ꯃꯥꯕꯨ ꯈꯪꯀꯣꯟ ꯀꯣꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯏꯔꯤꯛ ꯈꯣꯡꯕꯗꯤ ꯉꯛꯅ ꯇꯌꯦꯡꯕꯤ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯊꯣꯏꯕꯤ ꯅꯠꯇꯦ꯫ ꯑꯩ ꯇꯌꯦꯡꯕꯤꯅꯤ ꯔꯥꯖꯀꯨꯃꯥꯔ꯫ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯏꯔꯤꯛ ꯈꯣꯡꯕ ꯃꯥꯁꯨ ꯇꯌꯦꯡꯕꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯥꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯌꯦꯡꯕꯤ, ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯕꯣ? ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯌꯦꯡꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯌꯦꯡꯕꯤꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯇꯌꯦꯡꯕꯤꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ꯫ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯅꯪꯅ ꯀꯔꯤꯒꯤ ꯇꯌꯦꯡꯕꯤꯅꯤ ꯍꯥꯏꯔꯤ? ꯊꯣꯏꯕꯤꯗꯤ ꯊꯣꯏꯕꯤ ꯑꯣꯏꯅ ꯂꯩꯌꯨ꯫ ꯀꯔꯤꯒꯤ ꯇꯌꯦꯡꯕꯤ ꯁꯥꯒꯦ ꯈꯜꯂꯤꯅꯣ? ꯔꯥꯖꯀꯨꯃꯥꯔ,
Mana hariba wase thajaganu. Mana Rajkumarbu magi oiba pambagi. Tayingbi saba soidana oirangani. Asukui base. Ma tayingbi nate hairaga karigi haujikna tayingbi ne hariba. Mase oithokpa yaroi. Kanade Rajkumar. Thenkinabani. Chananaba tausi. Tayingbi so Sakenbigi wahaido tabada anabaga khangdaba makai. Sakenbigi mamaida makut aduna pena hanjin hanjin thajilami. Nangna ngarang aibu halhaudaba nangi naraibak thibani. Haujikti ai pumnamak ningsingni. Nangnani aibu hananaba taukiba. Adubu aigi laibak phabana sining chitta ai hinglakibani. Iri khomba ngakna tayingbi da yinglaktuna. Tayingbi kaino nangna hariba wase. Rajkumar manani ngasi aina sigi phibam ase yoholibase mayam phattaba mini. Iri khombasu khangningba magaloina na hanglai. Tayingbi hayo mana nangoda kaidorino. Ai khangningbana isase ngai ngamdri. Rajkumar mana wado haige tawrakpada Sakenbi na marak phathatlami. Thoibi kaigino nangna Rajkumar da oidaba ngangidi. Ai nangonda aranba tawkiba laiti. Rajkumar lao chanaba tawrasi. Wahaido haiduna iri khombagi makhutu pairami. Iri khomba sauna Sakenbi na pairakliba makhut ado kanthokduna hairi. Nang wangang kano. Iri khombagi asawba mataw adu ubada Sakenbi karisu tawba ngamda Tayingbi da mamit khana yenglami. Tayingbi masu iri khombada onsinduna wari pumnamak lirami. Wari du tabada iri khomba sawbana masa pumba thak thak nikladuna Sakenbigi maida hanjin hanjinna khopakna ondana tharami. Nabukjil aduk pikpa. Aduk phatamloi haibadi aina khankidabani. Adubu nangdi sathina phattaba mahik ama oiramni. Sakenbi kaplaga masi pumba Rajkumar bu nushirubagi apapata khangda tawkiba ngaktani. Kari aibu nushibagi damakta tawkiba ngaktani haiba. Nangna ai nushi haidudi minambani. Minambanati ai Rajkumar bu tasingna nushi. Rajkumar na tayingbi maga khangnakibado ubada ai kaya waki kayam kapki haiba. Kanana su khangamoi. Aduga amuksu tayingbi da makhut khudombi thinduna. Pumnamak nangna thokhanba ngaktani. Nang yam phattaba nupini. Sakenbigi mataw asida iri khombasu henna sauna Sakenbi da onsinduna hairei. Hojik nasagi naral khangzadri. Aduga nangumbisidi aina khudak asida hatpa phawba ngami. Adubu ai nangudi hala. Nara laiba nangdi napunchi chupa wana lelhangani. Sakenbi warauna yam pendana iri khombada yenglami. Tayingbi so Sakenbigi mataw yenglambadagi pendabana henman kibana. Sakenbigi manakta khongleithuna changsilaktuna. Sakenbi magi khadang aduda makhut aduna pairami. Mamangda Sakenbi na tawkiba adugumna. Haujikti nangi matam lori. Wahaidu haiba loibaga Sakenbigi makhut aduda magi makhong aduna amu chabet chabet nesilami. Sakenbi so anabagi chaina adu yamna wana khamlami. Tayingbi busu inthoknaba laknari. Nangna ingonda hanjin hanjin ikhaiba pirabanina aina kari tawba ngambagi haibado nang yengo. Tayingbi kiki noktuna hairei. Kari nangbu hojik ingonda kaitawba ngamdoiba amta hayuni kaitawba ngamdoinoba. Sakenbi mamit ingangang Tayingbi da yamna munna chagadabagi matawgumna yenglami. Mataw aduda iri khombaso Sakenbi da mamit khana yengduna hairei. Hojik phawba nasana lankiba singado lale haiba ngamsadri. Amuksu lanmi ani ahum yawraklibado onsinduna laurei. Lanmi sa noi kaidori nupi se phajanduna makhong makut punsinduna tham. Handakti Sakenbi kapna iri khombagi makhong konduna haijarei. Rajkumar adumna tawnu masi pumba nangbu nushirubagini. Aina ngasi afabata khangda tawruriba pumnamakse masigidamaktadi ai yamna lankhre. Lanmising adusu Rajkumar iri khombagi yathang matung inna Sakenbi mabu makhut paiduna chingthoklami. Sakenbi su lanmising na magi makhut pharakpaduda sauna laurei. Aigi khut pharise yam thuna thado noi aise kanano haiba khangdabra
ꯑꯩꯁꯦ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯥꯎꯔꯛꯄꯤ, ꯃꯌꯥꯝꯅꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯈꯪꯅꯕꯤ, ꯖꯨꯒꯤꯟꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯁꯛꯍꯦꯟꯕꯤꯅꯦ ꯁꯛꯍꯦꯟꯕꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯂꯥꯎꯕ ꯂꯦꯞꯇꯦ꯫ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯥꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯕꯨ ꯍꯧꯖꯤꯛꯃꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯉꯝꯕ ꯁꯛꯍꯦꯟꯕꯤꯅꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯉꯨ꯫ ꯏꯔꯤꯛꯈꯣꯝꯕ ꯂꯥꯟꯃꯤꯁꯤꯡꯗ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯀꯞꯇꯨꯅ ꯏꯔꯤꯛꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯌꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯕꯨ ꯄꯨꯊꯣꯛꯈ꯭ꯔꯕꯗ ꯏꯆꯤꯛ ꯆꯤꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁ, ꯋꯥꯏ ꯑꯃ ꯁꯪꯉꯤꯍꯦ, ꯂꯥꯏ ꯐꯠꯇꯕꯤ ꯑꯃ ꯇꯥꯟꯊꯣꯛꯈꯤꯕꯁꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ, ꯍꯤꯡꯆꯥꯕꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯕ, ꯀꯤꯕꯨ ꯀꯤꯅꯦ꯫ ꯏꯔꯤꯛꯈꯣꯝꯕ ꯃꯥꯗꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯇꯥꯌꯦꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ꯫ ꯇꯥꯌꯦꯡꯕꯤ꯫ ꯇꯥꯌꯦꯡꯕꯤꯁꯨ ꯈꯪꯍꯧꯗ ꯃꯄꯤ ꯏꯍꯧꯔꯛꯇꯨꯅ ꯏꯔꯤꯛꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯔꯥꯖꯀꯨꯃꯥꯔ? ꯇꯥꯌꯦꯡꯕꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯟꯗꯣꯏꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯗꯦ꯫ ꯇꯥꯌꯦꯡꯕꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯧꯗꯕꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ꯫ ꯑꯩ ꯂꯥꯜꯂꯦ ꯇꯥꯌꯦꯡꯕꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯇꯥꯌꯦꯡꯕꯤꯒꯤ ꯃꯥꯏꯗ ꯁꯛꯍꯦꯟꯕꯤꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤꯕꯒꯤ ꯏꯉꯥꯡ ꯉꯥꯡꯕ ꯗꯥꯛꯐꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯜꯂꯛꯏ꯫ ꯑꯁꯨꯛ ꯇꯅꯧ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯗꯥꯛꯐꯝ ꯇꯥꯔꯤꯕꯁꯦ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤꯀꯣ꯫ ꯅꯥꯗꯤꯌꯦ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯇꯥꯌꯦꯡꯕꯤ, ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯅꯪꯕꯨ ꯆꯩꯅꯥ ꯐꯪꯍꯜꯂꯦ꯫ ꯑꯩ ꯅꯪꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ, ꯁꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯆꯩꯅꯥ ꯍꯥꯏꯔꯒꯅ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯗ ꯃꯄꯤꯗꯨꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯏꯔꯤꯛꯈꯣꯝꯕꯁꯨ ꯇꯥꯌꯦꯡꯕꯤꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯅꯪ ꯌꯥꯎꯗꯕ ꯃꯤꯀꯨꯞꯇ ꯑꯩꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯅꯪꯕꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯊꯣꯏꯕꯤꯒꯤ ꯁꯛꯂꯣꯟꯗ ꯎꯕ ꯐꯪꯖꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯁꯨ ꯑꯩꯅ ꯈꯟꯈꯤ, ꯑꯩꯒꯤ ꯇꯥꯌꯦꯡꯕꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯇꯥꯌꯦꯡꯕꯤ ꯅꯠꯇꯦ ꯊꯣꯏꯕꯤꯅꯦ ꯍꯥꯏꯕꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩ ꯈꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕ, ꯇꯥꯌꯦꯡꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕ? ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯇꯥꯌꯦꯡꯕꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯕ ꯇꯥꯔꯤ꯫ ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯏꯔꯤꯛꯈꯣꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯪ ꯊꯣꯏꯕꯤꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯊꯥꯖꯈꯤꯗꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯇꯥꯌꯦꯡꯕꯤꯅꯦ ꯑꯗꯨꯃꯛ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯩꯒꯤ ꯇꯥꯌꯦꯡꯕꯤ ꯅꯠꯇꯦ, ꯃꯥꯗꯤ ꯊꯣꯏꯕꯤꯅꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯌꯦꯡꯕꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯅꯤꯡꯂꯛꯄ ꯈꯨꯗꯤꯡ ꯃꯥꯗꯤ ꯊꯣꯏꯕꯤꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯩꯒꯤ ꯇꯥꯌꯦꯡꯕꯤꯅꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯈꯤꯕꯅꯤ꯫ ꯏꯔꯤꯛꯈꯣꯝꯕꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯌꯦꯡꯕꯤ ꯅꯨꯡꯁꯤꯅ ꯏꯔꯤꯛꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯁꯦ ꯇꯥꯌꯦꯡꯕꯤꯅꯦ ꯍꯥꯏꯕ ꯈꯪꯈꯤꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯪ ꯈꯪꯉꯤꯔꯥ? ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯇꯥꯌꯦꯡꯕꯤꯅꯦ ꯍꯥꯏꯕ, ꯑꯗꯨꯒ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯛꯈꯤ꯫ ꯅꯪꯒ ꯋꯥꯔꯤꯁꯨ ꯁꯥꯅꯤꯡꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯊꯤꯅ ꯆꯩꯔꯒ ꯑꯩꯕꯨ ꯇꯥꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯇꯥꯌꯦꯡꯕꯤꯅ ꯍꯧꯅꯅ ꯃꯄꯤ ꯇꯞꯅ ꯇꯥꯗꯨꯅ, ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯩꯔꯔꯣꯏ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯑꯗꯨꯃꯥꯏꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯗꯤ ꯅꯣꯛꯑꯒꯇ ꯂꯩꯕꯅ ꯄꯛꯆꯕꯅꯤ꯫ ꯇꯥꯌꯦꯡꯕꯤ ꯏꯔꯤꯛꯈꯣꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ,
ꯑꯩ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯁꯛ ꯈꯪꯉꯨꯗꯕꯅ ꯔꯥꯖꯀꯨꯃꯥꯔꯗ ꯉꯥꯡꯍꯩꯗꯕ ꯍꯥꯏꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯂꯥꯟꯗꯦ ꯇꯌꯦꯡꯕꯤ, ꯅꯪ ꯂꯥꯟ. ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯑꯩ ꯎꯗꯕꯗ ꯅꯪ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯋꯥꯏ, ꯑꯩ ꯌꯥꯝ ꯋꯥꯏ. ꯅꯪꯕꯨ ꯎꯗꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯁꯤꯁꯨ ꯄꯨꯕ ꯉꯝꯗꯦ. ꯑꯃꯨꯛꯁꯨ ꯑꯩꯁꯤ ꯁꯤꯔꯁꯤꯔ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯐꯥꯎꯕ ꯌꯥꯎꯏ. ꯔꯥꯖꯀꯨꯃꯥꯔ, ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ? ꯇꯌꯦꯡꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯍꯥꯏꯔꯔꯣꯏ. ꯑꯩ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ. ꯏꯔꯤꯈꯣꯝꯕ ꯍꯟꯗꯛꯇꯤ ꯇꯌꯦꯡꯕꯤꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ. ꯇꯌꯦꯡꯕꯤ, ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯪꯅꯒ ꯉꯥꯒ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯂꯩꯈꯣꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯗ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ. ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ. ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯆꯨꯝꯃꯦ. ꯃꯗꯨꯗꯅꯤ ꯑꯩꯅ ꯉꯥꯌꯣꯟꯕꯤ ꯍꯥꯏꯅ ꯀꯧꯔꯤꯗꯣ. ꯔꯥꯖꯀꯨꯃꯥꯔꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯉꯥ ꯐꯥꯔꯒ ꯌꯣꯟꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯁꯨ ꯉꯥ ꯐꯥꯔꯒ ꯌꯣꯟꯒꯦ ꯍꯥꯏꯔꯛꯇꯅ ꯑꯩꯗꯤ ꯌꯣꯟꯗꯣꯔꯤꯅꯤ. ꯑꯗꯨꯗꯤ ꯃꯤꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯁꯦ ꯉꯥꯌꯣꯟꯕꯤꯅꯤ ꯍꯥꯏꯕꯁꯤꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯍꯣꯏꯗ, ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ. ꯏꯔꯤꯈꯣꯝꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯌꯦꯡꯕꯤꯁꯨ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯇꯕꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯤ. ꯂꯨꯆꯤꯡ ꯍꯦꯟꯕ ꯑꯅꯤꯗꯨꯗ ꯌꯦꯡꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ. ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯀꯥꯏꯅꯍꯜꯂꯝꯗꯣꯏꯅꯣ? ꯂꯥꯏ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯊꯨꯡꯅꯍꯟꯕꯖꯥꯠꯅꯤ. ꯄꯥꯏꯈꯣꯝꯕꯁꯨ ꯅꯥꯀꯟꯗꯒꯤ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯀꯥꯏꯅꯍꯜꯂꯝꯂꯕꯗꯤ ꯑꯅꯤꯁꯦ ꯑꯉꯥꯎꯕꯤ ꯑꯣꯟꯗꯣꯔꯤꯕꯅꯤ. ꯀꯥꯏꯅꯕ ꯄꯟꯅꯨꯅꯦ ꯅꯪꯕꯣ, ꯑꯝꯇ ꯍꯪ ꯍꯥꯏꯌꯨ. ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯔꯝꯃꯤ. ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ, ꯎꯗ ꯋꯥꯗ ꯍꯥꯏꯕꯅꯤ. ꯍꯪ. ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯅ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯆꯤꯛꯂꯕ ꯃꯇꯨꯡꯗ ꯃꯇꯤꯟ 3ꯂꯛ ꯁꯤꯠꯂꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯃꯤ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯇꯧꯔꯨꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯗꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯨꯆꯤꯡ ꯍꯦꯟꯕꯒꯤ ꯃꯥꯡꯗ ꯈꯪꯉꯤ ꯏꯀꯥꯏꯔꯛꯄꯒꯨꯝꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯉꯥꯡꯇꯛ ꯇꯧꯔꯝꯃꯤ. ꯂꯨꯆꯤꯡ ꯍꯦꯟꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ, ꯄꯛꯁꯨ ꯄꯛꯇꯅ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯂꯥꯛꯑꯣ, ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯍꯜꯂꯁꯤ, ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯄꯦꯟꯅ ꯁꯥꯟꯅꯔꯣ. ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯄꯥꯏꯈꯣꯝꯕ, ꯅꯪꯗꯤ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯄꯥꯏꯈꯣꯝꯕꯁꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯈꯨꯝꯂꯛꯏ. ꯔꯥꯖꯀꯨꯃꯥꯔ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ. ꯑꯅꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯌꯦꯡꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯃꯁꯤ ꯄꯨꯝꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯅ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯛꯍꯜꯂꯤꯕ? ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯗꯅ ꯏꯔꯥꯡ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ. ꯑꯩꯗꯅ ꯇꯧꯕ꯭ꯔꯣ? ꯅꯪꯁꯨ ꯇꯧꯔꯤ ꯅꯠꯇ꯭ꯔో ꯑꯩꯉꯣꯟꯗ? ꯇꯌꯦꯡꯕꯤ ꯏꯔꯤꯈꯣꯝꯕꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ. ꯂꯥꯛꯀꯦ. ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯈꯣꯝꯕꯁꯨ ꯇꯌꯦꯡꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯨꯆꯤꯡ ꯍꯦꯟꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯌꯦꯡꯕꯤ ꯃꯥꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄ ꯃꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯂꯩꯁꯦꯝꯕꯗꯤ ꯃꯆꯜꯅꯨꯄꯤ ꯊꯣꯏꯕꯤꯃꯛꯅꯤ ꯈꯟꯖꯈꯤꯕ ꯇꯌꯦꯡꯕꯤ ꯃꯥꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ. ꯇꯌꯦꯡꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥꯆꯧ, ꯀꯞꯀꯅꯨ. ꯑꯩ ꯇꯥꯆꯧ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯕꯨ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ.
ꯂꯩꯁꯦꯝꯕ ꯃꯥꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯕꯤ ꯇꯌꯦꯡꯕꯤ ꯃꯥꯕꯨ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯌꯦꯡꯕꯤꯁꯨ ꯃꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯇꯥꯆꯧ, ꯀꯞꯀꯅꯨ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯩ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯂꯩꯁꯦꯝꯕ ꯍꯟꯗꯛꯇꯤ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯊꯣꯏꯕꯤ, ꯇꯥꯆꯧ ꯀꯞꯄꯔꯣꯏ, ꯑꯗꯨꯒ ꯏꯆꯜꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯇꯌꯦꯡꯕꯤ ꯃꯥꯁꯨ ꯀꯞꯅꯣꯛ ꯇꯧꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯤꯁꯨ ꯀꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ! ꯇꯌꯦꯡꯕꯤꯁꯨ ꯂꯩꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯤ ꯀꯞꯂꯒ ꯇꯌꯦꯡꯕꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯕꯁꯨ ꯐꯪꯉꯔꯣꯏ, ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯇꯌꯦꯡꯕꯤꯁꯨ ꯂꯩꯁꯤꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤ, ꯇꯣꯛꯑꯣ, ꯑꯩ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯂꯩꯁꯤ ꯀꯞꯂꯝꯕꯗꯒꯤ ꯇꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯏ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯏꯊꯟꯇ ꯇꯨ ꯆꯨꯡꯕꯁꯨ ꯐꯥꯎꯏ꯫ ꯂꯩꯁꯤ, ꯇꯣꯛꯑꯣ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯃꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯃꯅꯤ ꯈꯟꯗꯣꯛꯑꯒꯦ, ꯑꯗꯨꯒ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕ ꯏꯃꯥ, ꯄꯥꯕ, ꯇꯥꯆꯧ, ꯅꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯍꯟꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ꯫ ꯂꯩꯁꯤ ꯇꯌꯦꯡꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯌꯦꯡꯕꯤꯁꯨ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯂꯨꯆꯤꯡꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯌꯦꯡꯕꯤ ꯃꯥꯒꯤ ꯃꯃꯤ ꯇꯥꯈꯤꯕꯅ ꯃꯍꯥꯛꯁꯨ ꯇꯌꯦꯡꯕꯤꯅ ꯋꯥꯕ ꯌꯦꯡꯕ ꯉꯝꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ꯫ ꯑꯁ, ꯁꯤꯒꯤ ꯋꯥꯕꯨ ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣ? ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯩ ꯅꯣꯏ ꯑꯅꯤꯅ ꯋꯥꯅ ꯂꯩꯕꯗꯣ ꯌꯦꯡꯕꯒ ꯉꯝꯖꯔꯣꯏ꯫ ꯂꯨꯆꯤꯡꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯤꯛꯈꯣꯝꯕ ꯑꯃꯗꯤ ꯇꯌꯦꯡꯕꯤꯁꯨ ꯂꯨꯆꯤꯡꯍꯦꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅ ꯔꯥꯖꯀꯨꯃꯥꯔ, ꯏꯔꯤꯛꯈꯣꯝꯕ ꯑꯃꯗꯤ ꯇꯌꯦꯡꯕꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗ ꯂꯨꯆꯤꯡꯍꯦꯟꯕꯗꯤ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯅꯃꯛ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯈꯣꯏ ꯄꯨꯝꯕꯁꯨ ꯑꯃꯗꯒꯤ ꯑꯃꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯍꯦꯟꯅ ꯏꯔꯥꯡ ꯂꯥꯡꯏ꯫ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯍꯦꯟꯕꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯋꯥ ꯋꯥ ꯂꯥꯎꯔꯝꯃꯤ꯫ ꯁꯒꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯄꯥꯟꯊꯣꯏ ꯃꯥꯗꯤ ꯀꯂꯛ ꯄꯦꯟꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯈꯪꯉꯕꯅꯤ, ꯃꯗꯨꯒꯤ ꯁꯒꯦꯟꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅꯤ, ꯑꯩꯗꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯕꯨꯗꯤ ꯀꯤ, ꯑꯗꯨꯕꯨ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯅꯦ, ꯑꯗꯨꯁꯨ ꯅꯨꯄꯥꯒꯤꯗꯃꯛ꯫ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯕ ꯃꯇꯧ ꯑꯗꯣ ꯌꯦꯡꯕꯒ ꯉꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯍꯤꯡ ꯑꯍꯤꯡ ꯀꯞꯄ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯑꯅꯤ꯫ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕꯤ ꯃꯄꯥ ꯃꯆꯥꯗꯨꯁꯨꯅꯦ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ, ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ꯫ ꯑꯣ, ꯐꯠꯇꯕ ꯃꯣꯏꯗꯤꯅꯦ ꯃꯗꯨꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ꯫ ꯁꯣꯝꯗꯅ ꯇꯌꯦꯡꯕꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯇꯌꯦꯡꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯣꯟꯖꯤꯜꯂꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯨꯡꯀꯞꯇ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯏꯕꯣꯍꯜꯗꯤ ꯃꯆꯥꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯑꯒ ꯂꯩꯕ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯀꯞꯅꯣꯛ ꯇꯧꯅ ꯃꯆꯥꯒꯤ ꯃꯥꯏꯗ ꯑꯃꯨꯛ ꯅꯥꯟ, ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯅꯥꯟ, ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯇꯌꯦꯡꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯣꯏ ꯑꯅꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯤ ꯍꯛꯆꯥꯡꯒꯁꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯤ, ꯀꯔꯤꯁꯨ ꯁꯣꯟꯗꯦꯀꯣ꯫ ꯇꯌꯦꯡꯕꯤ ꯀꯞꯅ ꯀꯞꯅ, ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯩ ꯂꯩꯇ꯭ꯔꯦꯅ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ? ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ, ꯅꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ꯫
Ihe. Asigidamagda angang macha sadana kaptana leine. Sidagidine, icha laabanina, namaga aigasu hanagumna leiradaban. Se, kapkunu icha tombi. Icha di maram mokpani. Asi haiduna ibo halna, machagi tarakliba mapidu taitok pirami. Chanbi masu, kanna hekta tayingbi bu kaukuduna chensilai. Tayingbi! Tayingbi! Tayingbi masu chanbi da yengduna hairai. Tapna laone nangbo tusenjani. Chanbi di tayingbi na hairibaduga changdi. Tayingbi da satkonduna kaplaklami. Tayingbi, nang nahang kay kaida layruge. Nang laytabase ay yam nungaiti. Nang di khangsu khangamaro. Ay luhongi. Tapay kombada luhongi. Luhongba numituda nang ningsingaga ay yam kapi. Chanbi gi wahai singadu tabada tayingbi so kapado yaurami. Ngasaidagi makhogi matau yenglamba Rajkumar irikhombana hairai. Chanbi, yam kapsalakanu ko. Aikhoy amase ngasaidagi kappa leptribani. Aduna kappada masase warani. Irikhombana adumna hek haibaduda mahaki nakalda lairiba paikhombasu matugi michang changlai. Ituda pangtayda tainanuda. Ituse mabukning nungsizaribani. Irikhomba paikhomba da mamit paina yenglai. Paikhomba masu usinada saduna Chanbi da onsenduna hairai. Chanbi, to kapkanu. Kapadi nasakthiri mathakdudane. Amuka hena muthizalaani. Chanbi saura paikhomba da yengduna hairai. Thininga thining da tokani. Anisigi matawasida mayamdo amu wawa noklaklami. Asumna matam magi khongchatna lepa laita chatkibana Rajkumar Irikhomba amadi Tayingbi makhoi anigi luhongba numitni. Tayingbi magi luhongba numit asida mama mapa mabung amadi laisisu yauna luhongba yawba lakpa asida sukimetik harauba nungaiba mabukning nungsiba phaurami aduga kabok lega ibo halgasu makhoigi macha Tayingbi bu tekta kaidan thambirambagi damakta thagat wahai kaya hanjin haizarami. Laisemba manasu Tayingbi gi mabung sakna kainadan pirami. Tayingbi su mabunggi mataw aduda ipenda penjaba haibudu oirami. Asumna luhongba adusu ayet apan amata laita yamna ingna chikna pangthoklami. Luhonglaba matungdani ningthau punsibana magi mahut silhanduna Rajkumar Irikhomba bu ningthau khubam haplami. Irikhomba na ningthau oiraba matungdagidi hanadagi hena laipak mara tapna ingna chikna panba laipak ama oirami amadi Tayingbiga magagi machanupi amaga nupa amaga phangjaduna kyamna nungaina harau tayamna pankhirami.